मणिपुर स्टेट कोऑपरेटिव बैंक लिमिटेड की तरामरी अमदी तरामंगा सुबा ब्रांच मयांग इम्फाल अमदी मोइरांगदा ngasi CM na sangakhre thawam aduda maruoiba bank ki official sing amadi tongan tongan ba maruoiba miyoi sing saruk yakhi bank ki branch sing aduna mayang imphal moirang amadi anakpada leiba mafamda chauna kanaba piragani haina CM na phongdoki mahakna makha taraduna hai bank asina women self help groups SHGs lising amaga Chamaga Marfutara Mangada collateral free credit ohenduna rural areas da leiba nupi singda kanaba piduna lakli amadi marginal farmer gi apunba love chamriga nifu mathoida start of Manipur scheme gi khuthangda kanaba sing fanghali haina phongdoki amadi Manipur state cooperative bank limited na economic progress tawbada achawba thodang loduna lakpabu thagatpa phongdokre बैंक की लोन अमा तानबदा साथीना वाना मिसम प्रजासिना थेंगनाबा वाबसिंदो कोखनबदा याम चावना मतेंग पांगबा सरुक याबा बैंक अमनी हाइबसिमदे एप्रिशिएट तौनिंगे होय प्रोसीड्यूर मयाम अमा लै बैंक की लोन अमा फंगनबा होनबदा लौनबा होनबदा मदुगी प्रोसीड्यूर मयामदु मफम खरदा पंजा खरदा रिलैक्स तो याबा यादबा हाइबा ग्राउंड रियलिटी द बेसिस ओरगा थबक तौमिनबा याबा दु बैंक अमने ने लवे ब्रांच हांगबिरि मयामदसु अना अपील तौजनिंगना मोइरांग हांगिबा ब्रांच मया इफाल हांगिबा ब्रांच से प्रजा सिंदुबु मतेंग पांगनबा ngaगी फार्म तौजरिबा ngaमीसिंग कोलेस्टेरल सपोर्ट याउद्रदि लोन पिरु हाइबगुंबा अदु पिरु हाइबगुंबा सो मेनी प्रजा सिंग मोइना ngамुइदबा पोत तौदबिदा मोइना ngамगदबा पोत क्रमाय तौना इज आउट होनबा लाइथो होनबा हाइतार अदुगुंबगी पोसक खरा बैंक न सुमदु यापी गने न खली से हुजिमक्तदा याम मतम सारेना लवी सिगी बैंक ब्रांच अनि मोइरांग कनो गदा हांग मनमि मोइरांग सिदैदा डिस्प्लेस पर्सन रिलीफ कैम्प दमी याम लै अदुगा लोइनना खोगी हंदक मया इफाल की एरिया सिदैदा थोखिबा फ्लड अनि अहुम सिना ngami maya ama sathina sokhal labale sugum bajing si ngasi bank hangbiba Manipur State Cooperative Bank ki official singna priority pibiraga moi manak to the kem gum to biraga hangbiraga kari kari wali any full investment to boya ba mating pang boya budu ai pangani habi thajaba ai phongdok chali aduga madu to matamda ada kendra da lebiriba honorable MLA sing hanadagi su yam mayam ki question chelaga dum awana gi leirabani koi moirangi Honorable MLA maru ina relief camp lai ribisinto madugi hana priority pihan janingi adagi similarly maya imphal gi dasu relief camp lai bising hana priority pira matung gada ngami gi khudong chada basing du khrai sungsoi soidna sigi bank gi no gi staff sing jina kohan gane na khali aduga MSB gi staff sing financial discipline maintain to bio sigi bank sigi aina yamna appreciate to si grassroots ta lai riba gi nupi angang lai riba self help group semjaraga yumda phamna paisa tanbe aba sugumba yam mateng pangba kuji phawda moina pigri si 1195 self help group 17 crore muki adagi khoi gi state government na hombok chaba khoi gi startup ta moi yam phajana mateng pangi 15 crore muki mathakta hujiksi startup ki da moi pangaga leye fish farming mayam hena khange ekhoi lakpadagi mapandagi nga se pusindana baina kan ekhoi hona jabani loktak livelihood mission hokdokna maitai sare revive tore mapandagi sare sinada yabagi matang lae wafam khase thamagai branch animak phajana miyam ga samdana thabok tawbo ngambo biu hangiba bank ani hek hangboga dum internally displaced person sing da priority PBO wana tarapa fish farmer sing adagi agriculture low toroga da hinjaba low shigraba kambu sing kari makhal karam bada mateng pangba yabage adu dukan masa phamjaba business masa tokjaba ada industry masa tokjaba mayam do madai da support obiraga rural economy phagana bada so mateng ama ohen biu